ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯉꯩ ꯑꯣꯇꯤꯗꯒꯤ ꯗꯣꯛꯇꯔꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯔꯩꯅꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯒ "ꯗꯣꯛꯇꯔ, ꯄꯦꯁꯦꯟꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯨ..." ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯗꯨ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ "ꯑꯣꯄꯔꯦꯁꯟꯕꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯝꯁꯤ." ꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯤꯌꯔꯦꯜꯗꯨ ꯏꯟꯊꯣꯔꯛꯏ꯫ ꯗ꯭ꯔꯤꯞ ꯑꯃ ꯌꯥꯜꯂꯒ ꯑꯣꯇꯤꯗꯒꯤ ꯏꯟꯊꯣꯔꯛꯇꯨꯅ ICUꯒꯤ ꯔꯨꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯩꯅꯨꯗꯨ ꯆꯦꯟꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯔꯁ ꯑꯃꯅ ꯈꯥꯝꯗꯨꯅ "ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯤꯌꯦ, ꯄꯦꯁꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯝ ꯀꯥꯟꯗ ꯎꯅꯕꯤꯌꯨ." ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯊꯃꯣꯏꯗꯨ ꯈꯖꯤꯛ ꯀꯣꯛꯆꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯅꯦꯝ ꯁꯤꯖꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯊꯃꯣꯏ ꯁꯣꯛꯄ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯁꯤꯖ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯅꯪꯒꯟꯗ ꯅꯥꯟꯊꯕꯤꯔꯒ "ꯏꯆꯥ ꯀꯩꯁꯨꯛ ꯇꯧꯔꯣꯏꯅꯤ ꯅꯪꯕꯣ, ꯀꯞꯀꯅꯨꯁꯦ, ꯅꯀꯣꯛ ꯆꯤꯛꯅꯕꯅꯤ." ꯁꯤꯖ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯗꯕꯗꯤ ꯅꯠꯇꯦ, ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯆꯥꯅꯤ, ꯀꯔꯤꯒꯤꯗꯤ ꯋꯥꯔꯣꯏ? ꯑꯗꯨꯕꯨ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯇꯝꯂꯤꯕꯅꯤ꯫ ꯃꯥꯁꯨ ꯌꯥꯎꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯁꯤꯟꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯗꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯅꯥ, ꯃꯥꯂꯦꯝ ꯑꯗꯨꯒ ꯄꯀꯥꯁꯅꯥ ꯃꯈꯣꯏ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯀꯦꯇꯨꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯃꯥꯂꯦꯝ ꯌꯧꯔꯛꯄꯒ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯖꯩ, "ꯏꯃꯥ, ꯏꯇꯥꯎꯒꯤ ꯐꯤꯕꯝꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ?" "ꯑꯣꯄꯔꯦꯁꯟꯗꯤ ꯂꯣꯏꯔꯒ ICUꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯗꯣꯛꯇꯔꯒ ꯐꯖꯅ ꯁꯥꯟꯅꯗ꯭ꯔꯤ, ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ." ꯃꯥꯂꯦꯝ ꯁꯤꯖꯗꯒꯤ ꯂꯩꯊꯣꯔꯛꯄꯗ ꯏꯔꯩꯅꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ, ꯀꯞꯂꯨꯕꯒꯤꯅꯤ, ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯃꯥ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ "ꯅꯪꯅ ꯀꯩꯝꯇ ꯇꯧꯔꯝꯗꯕꯁꯦ ꯌꯥꯝ ꯐꯔꯦ. ꯅꯌꯥꯡꯁꯨ ꯈꯖꯤꯛ ꯀꯪꯁꯤꯜꯂꯝꯕ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯀꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣꯝꯃ ꯆꯥꯅꯕ ꯇꯧꯁꯦ." "ꯇꯝꯆꯥ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ. ꯌꯥꯝꯕꯨꯡꯁꯦ ꯃꯥꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯀꯩꯁꯨ ꯇꯧꯍꯟꯕꯤꯒꯅꯨ." "ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯍꯤꯌꯔꯦꯜ ꯀꯩꯝꯇ ꯇꯧꯔꯤ. ꯋꯥꯈꯜꯅ ꯋꯥꯕꯒ ꯆꯥꯕꯗ ꯑꯃꯨꯛ ꯋꯥꯠꯂꯒꯗꯤ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯖꯤꯜꯂꯅꯤ. ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ." ꯏꯐꯣꯡ ꯐꯣꯡꯅ ꯑꯗꯨꯃꯛ ꯁꯥꯟꯅꯕꯅꯤ ꯋꯥꯔꯤꯗꯣ, ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯏ꯫ ꯁꯤꯖ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ "ꯆꯠꯂꯣ ꯆꯠꯂꯣ, ꯏꯆꯥ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯨꯔꯣ. ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨꯀꯣ ꯏꯃꯧꯁꯤꯗꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯌꯥꯝꯕꯨꯡ ꯀꯩꯝꯇ ꯇꯧꯔꯣꯏ." ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯌꯦꯡꯖꯩ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯀꯩꯝꯇ ꯇꯧꯗꯦꯀꯣ. ꯑꯗꯨꯒ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕ ꯃꯈꯣꯏꯗꯣ ꯀꯅꯥꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨ." "ꯏꯃꯥ, ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ. ꯀꯣꯟꯅ ꯇꯞꯅ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯁꯥꯟꯅꯔꯁꯦ." "ꯀꯣꯟꯅ ꯁꯥꯟꯅꯔꯣ. ꯑꯗꯣ ꯆꯠꯅꯕ ꯇꯧꯁꯦ, ꯃꯄꯥꯟꯗ ꯀꯩꯅꯣꯝꯃ ꯆꯥꯅꯅꯕ ꯇꯧꯁꯦ. ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯄꯨꯂꯞ ꯆꯥꯎꯔꯁꯤꯔꯣ?" "ꯏꯃꯥ ꯍꯣꯏꯗꯤꯅꯦ, ꯌꯥꯔꯦ, ꯌꯨꯝꯗꯒꯤ ꯈꯔ ꯈꯔ ꯆꯥꯔꯛꯑꯕꯅꯤ. ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ." ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯆꯥꯅꯤꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇꯦ, ꯏꯔꯩꯅꯨ ꯀꯩꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯈꯪꯕꯒꯤ ꯊꯑꯣꯏꯀꯤ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯕ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ "ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯣꯀꯣ, ꯆꯥꯛ ꯑꯃ ꯀꯧꯔꯒꯦ. ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ?" "ꯑꯃ ꯍꯦꯛꯇ ꯌꯥꯏꯗ." ꯃꯥꯂꯦꯝ ꯆꯥꯛꯇꯨ ꯀꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯊꯦꯜꯗꯣ ꯂꯣꯏꯅ ꯁꯨꯔꯦ ꯑꯅꯝꯕꯅ꯫ "ꯑꯄꯥꯝꯕ ꯈꯜꯂꯒ ꯆꯥꯔꯣ." "ꯇꯝꯆꯥꯒꯤꯗꯤ?" "ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ. ꯌꯨꯝꯗꯒꯤꯁꯨ ꯆꯥꯁꯤꯜꯂꯛꯑꯦ. ꯅꯪ ꯄꯤꯖꯒꯦꯅ ꯊꯑꯣꯏꯀꯤ ꯊꯣꯛꯂꯛꯏꯅꯤ." "ꯃꯌꯥꯝꯁꯦ ꯏꯊꯟꯗ ꯆꯥꯕꯗꯤ ꯂꯣꯏꯅ ꯉꯝꯃꯣꯏꯌꯦ. ꯈꯥꯏꯔ ꯈꯥꯏꯔꯒ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯁꯦ. ꯏꯇꯣꯝꯇꯅ ꯍꯥꯏꯔꯗꯤ ꯈꯖꯤꯛꯇꯪ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ? ꯂꯦꯝꯃꯒ ꯄꯥꯝꯃꯨꯏꯌꯦ." "ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯣꯏ ꯆꯥꯔꯣ. ꯑꯩ ꯆꯥꯅꯤꯡꯗꯦꯕ. ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ." ꯏꯔꯩꯅꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯆꯥꯛꯇ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯔꯩꯅꯨꯅ ꯇꯧꯔꯤꯕꯗꯣ ꯃꯥꯂꯦꯝ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯀꯨꯇꯛ ꯇꯧꯔꯕ ꯃꯤꯠꯂꯨ, ꯃꯌꯥꯡ ꯈꯖꯤꯛ ꯀꯪꯁꯤꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯖꯤꯛ ꯆꯞꯂꯞ ꯂꯩꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯁꯦꯡꯅ꯫ ꯏꯔꯩꯅꯨ ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯥꯏꯗꯅ ꯀꯥꯡꯁꯣꯏ ꯃꯍꯤꯗꯨ ꯍꯥꯟꯅ ꯈꯖꯤꯛ ꯍꯩꯗꯨꯅ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯀꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯌꯧꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠꯇꯣ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯪ ꯄꯨꯕꯤꯌꯨ꯫ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯋꯥꯍꯩ ꯃꯇꯦꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯤꯡꯒꯠꯂꯝꯕ ꯄꯤꯔꯥꯡꯗꯣ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯨ ꯄꯨꯈꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯡꯊꯔꯒ ꯊꯝꯃꯤ꯫ ꯍꯤꯛ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯃꯈꯩ ꯀꯞꯆꯩ꯫ ꯏꯔꯩꯅꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯥꯂꯦꯝꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯠ ꯐꯠ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯈ꯭ꯔꯒ ꯏꯔꯩꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯀꯞꯀꯅꯨꯁꯦ, ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯃꯤ ꯎꯃꯪꯁꯤꯗ ꯐꯖꯗꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯅꯔꯦꯗꯣ꯫ ꯍꯦꯔꯜ ꯀꯩꯝꯇ ꯇꯧꯔꯨꯏ, ꯃꯥ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯍꯥꯏꯅ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯏꯔꯩꯅꯨꯗ ꯂꯥꯝꯗꯨꯅ ꯄꯤ꯫ ꯁꯦ, ꯅꯄꯤꯗꯣ ꯁꯤꯅ ꯇꯩꯊꯣꯛ꯫ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯗꯤ ꯅꯀꯣꯛꯇ ꯁꯣꯏꯅ ꯆꯤꯛꯄ ꯇꯥꯔꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯍꯥꯏꯗꯅ ꯆꯥꯗ ꯊꯛꯇꯈꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯇꯥꯔꯤ ꯅꯪꯕꯣ꯫ ꯀꯞꯀꯅꯨꯁꯦ, ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯏꯔꯩꯅꯨ ꯔꯨꯃꯥꯜꯗꯣ ꯂꯧꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯆꯥꯛꯇꯨ ꯃꯥꯂꯦꯝꯅ ꯅꯝꯗꯅ ꯈꯔ ꯃꯈꯩꯗꯤ ꯄꯤꯖꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒꯗꯤ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯑꯃꯨꯛ ꯈꯟꯖꯤꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯨꯁꯦ ꯍꯥꯏꯗꯅ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗꯒꯤ ꯈꯣꯡꯅ ꯑꯣꯏꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯃꯛꯇꯣ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯐꯅ ꯁꯥꯡꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯒ ꯏꯔꯩꯅꯨꯗꯨ ꯏꯪꯂꯕ ꯃꯥꯜꯂꯤ꯫ ꯐꯨꯔꯤꯠ ꯑꯄꯥꯕꯗꯨꯃꯒ ꯇꯧꯕꯗꯨꯗꯗꯤ ꯃꯁꯥꯗꯨ ꯁꯨꯛꯆꯤꯜꯂꯤ꯫ ꯃꯥꯂꯦꯝꯗꯣ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯔꯩꯅꯨ ꯏꯪꯂꯝꯂꯅꯤ ꯍꯥꯏꯕꯗꯨꯃꯛ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯏꯔꯩꯅꯨꯒꯤ ꯃꯁꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯦ꯫ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯏꯔꯩꯅꯨꯅ ꯉꯛꯄꯒꯤ ꯃꯔꯝ ꯃꯥꯂꯦꯝꯅ ꯈꯪꯏ꯫ ꯑꯗꯨꯅ ꯇꯞꯅ, ꯏꯪꯗꯕ꯭ꯔꯣ ꯅꯪꯕꯣ? ꯐꯨꯔꯤꯠ ꯑꯊꯥꯕꯁꯨ ꯑꯝꯇ ꯂꯤꯠꯇꯦ꯫ ꯑꯗꯨꯗ ꯏꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩꯉꯣꯟꯗ꯫ ꯑꯃꯨꯛꯁꯨ ꯋꯥꯉꯥꯡꯗ ꯋꯥꯍꯩꯗꯤ ꯌꯥꯝꯅ ꯂꯥꯞꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯗꯨꯗ ꯏꯔꯩꯅꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯪꯕꯒꯤꯗꯤ ꯏꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯦꯟ ꯑꯃꯨꯛ ꯀꯣꯟꯁꯤꯟꯖꯩ꯫ ꯕꯦꯝ, ꯅꯥꯅꯤꯀꯣ ꯑꯃꯨꯛ꯫ ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨ, ꯅꯥꯗꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯏꯔꯩꯅꯨ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯇꯝꯆꯥ, ꯁꯨꯝ ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯀꯩꯅꯣ? ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯕꯤꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯔꯔꯦ꯫ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯅꯅꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯂꯩꯇꯥꯍꯟꯗꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯤꯡꯕꯁꯤ ꯌꯥꯝ ꯂꯨꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯤ ꯑꯩ ꯀꯜꯂꯛꯄ ꯐꯥꯎꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯗ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯖꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯉꯁꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯋꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯂꯨꯅ ꯈꯟꯖꯤꯜꯂꯤꯁꯤꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯌꯥꯏꯁꯅꯥꯅ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯣ? ꯌꯥꯏꯔꯦꯜꯅ ꯍꯥꯏꯔꯝꯕꯗꯒꯤ ꯌꯥꯏꯁꯅꯥꯅ ꯐꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯀꯨꯞꯄ ꯃꯔꯣꯜꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ꯫ ꯌꯥꯝ ꯉꯝꯕ ꯅꯨꯄꯤꯅꯤꯗ꯫ ꯌꯥꯝꯕꯨꯡꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏ ꯈꯟꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯅ ꯇꯩꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯝꯕꯨꯡ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯇꯝꯆꯥꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯁꯦ ꯁꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥꯗ ꯊꯥꯒꯗꯕꯗꯒꯤ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯏꯄꯨꯝ ꯈꯪꯗꯅ ꯋꯥꯏ꯫ ꯏꯔꯩꯅꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯞꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫ ꯅꯨꯄꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕꯗꯨ ꯎꯔꯒ ꯃꯥꯂꯦꯝ ꯇꯨꯃꯤꯟ ꯃꯃꯣꯟ ꯇꯧꯖꯩ꯫ ꯃꯥꯁꯨ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯤ꯫ ꯅꯪꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗ
ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯥꯅꯤ꯫ ꯃꯇꯝ ꯈꯔ ꯃꯥꯅ ꯉꯥꯎꯁꯟꯅꯗꯨꯅ ꯂꯩꯔꯨꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯪꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯆꯝꯗꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ꯫ ꯃꯁꯤ ꯅꯪꯅ ꯈꯪꯂꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯏ꯫ ꯊꯃꯣꯏ ꯁꯦꯡꯕ ꯅꯪꯒꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯥꯕꯨ ꯂꯝꯂꯝꯕꯤ ꯀꯅꯥꯅ ꯅꯐꯝꯗꯒꯤ ꯃꯨꯟꯕꯗꯤ ꯉꯝꯂꯣꯏꯗ꯫ ꯌꯥꯏꯁꯅꯥꯁꯨ ꯑꯉꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛꯅꯤ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯟꯅ ꯐꯒꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯔꯩꯅꯨ ꯃꯥꯂꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯇꯝꯆꯥ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯒꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯔꯧꯗꯦꯗ, ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯋꯥꯔꯧꯗꯣꯏꯅꯣ? ꯍꯧꯈ꯭ꯔꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯑꯩꯁꯨ ꯀꯥꯎꯊꯣꯛꯂꯒꯦ꯫ ꯅꯪꯕꯨ ꯏꯆꯜꯒꯨꯝ ꯈꯜꯂꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯁꯅꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯝꯕꯗꯣ ꯅꯐꯝꯗ ꯍꯧꯗꯣꯛꯂꯔꯣꯏ꯫ ꯅꯪꯕꯨ ꯏꯆꯜꯒꯨꯝ ꯈꯟꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯁꯤꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯏꯔꯩꯅꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯏꯛ ꯑꯅꯤꯗ ꯂꯥꯛꯄ ꯃꯈꯣꯏ ꯃꯔꯤ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯤꯅ ꯅꯛꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯉꯪꯈꯠꯂꯒ ꯊꯣꯝꯒꯦ ꯇꯧꯕ ꯃꯈꯩ ꯍꯨꯝꯗꯨꯅ ꯊꯧꯈꯤ꯫ ꯏꯔꯩꯅꯨꯅ ꯃꯇꯥꯏ ꯊꯪꯕꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯒꯦ ꯇꯧꯕꯗꯨꯗ ꯏꯔꯩꯅꯨꯗꯨ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯥꯂꯦꯝꯒꯤ ꯄꯥꯝꯕꯣꯝꯗ ꯈꯥꯡꯒꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯇꯤꯈꯠꯇꯅ ꯂꯥꯎꯏ꯫ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯏ ꯈꯩꯒꯠꯂꯛꯄ ꯇꯟꯖꯥ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯨꯒ ꯑꯣꯏꯕꯒ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯃꯇꯝ ꯑꯣꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯥꯂꯦꯝꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯒꯥꯔꯤꯗꯨ ꯆꯞ ꯆꯞ ꯈꯥꯝꯃꯤ꯫ ꯃꯥꯂꯦꯝ ꯏꯔꯩꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯁꯣꯛꯄ꯭ꯔꯣ ꯅꯪꯕꯣ? ꯒꯥꯔꯤꯅꯒ ꯈꯦꯠꯄ꯭ꯔꯣ? ꯁꯣꯛꯄꯗꯤ ꯁꯣꯛꯇꯤ, ꯈꯤꯇꯪꯒ ꯂꯩꯁꯤꯜꯂꯝꯃꯗꯤ ꯊꯣꯝꯃꯝꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯥꯂꯦꯝꯒ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯆꯞ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ, ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯗꯨꯗꯗꯤ ꯃꯥꯂꯦꯝꯗ ꯐꯠ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯐꯥꯔꯒ, ꯇꯝꯆꯥ, ꯆꯪꯁꯤꯟꯒꯅꯨ, ꯅꯨꯡꯗꯥꯡꯁꯤꯗ ꯀꯩꯅꯣ? ꯌꯥꯅꯤꯁꯦ, ꯀꯩꯝꯇ ꯇꯧꯔꯣꯏ꯫ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯒ, ꯑꯗꯨꯒ ꯊꯥꯗꯣꯛꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥ ꯆꯪꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯍꯥꯏꯔꯦꯗꯅ ꯁꯛ ꯇꯥꯈꯠꯄꯗ꯫ ꯈꯔ ꯏꯟꯈꯠꯂꯛꯄ ꯕꯥꯏꯛꯀ ꯌꯥꯡꯅ ꯌꯥꯡꯅ ꯊꯧꯕ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯃꯈꯣꯏꯁꯤꯅꯁꯨ ꯈꯤꯠꯃ ꯍꯦꯜꯂꯤ ꯃꯤ ꯎꯁꯤꯠꯇꯕꯁꯦ꯫ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯒ, ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯅꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯤ ꯊꯣꯝꯃꯝꯃꯗꯤ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯊꯣꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯣꯛꯄꯗꯤ ꯅꯠꯇꯦꯗꯅ, ꯁꯤꯗ ꯀꯔꯤꯃꯨꯛ ꯍꯥꯏꯅꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯉꯥꯡ ꯉꯥꯛꯇꯔꯣ? ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ? ꯀꯩꯅꯣ ꯏꯌꯥꯝꯕ, ꯑꯗꯨ ꯑꯃꯨꯛ ꯀꯣꯊꯗꯅ ꯍꯪꯉꯤꯁꯤꯕꯨ ꯇꯥꯅꯤꯡꯗꯦꯅꯦꯗꯣ꯫ ꯃꯥꯂꯦꯝꯗꯨ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ, ꯑꯩꯅ ꯍꯪꯕꯁꯨ ꯐꯖꯅ ꯈꯨꯝꯗ꯭ꯔꯦ, ꯁꯛꯁꯨ ꯌꯥꯝ ꯇꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯅꯣꯏ ꯃꯔꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯧꯒꯅꯤ, ꯑꯗꯨꯒ ꯃꯤ ꯊꯣꯝꯃꯦ ꯍꯥꯏꯔꯒ ꯅꯈꯣꯏ ꯂꯣꯀꯞꯇ ꯅꯝꯁꯤꯟꯕ ꯇꯥꯔꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯐꯣꯟ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯨꯗꯗꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯀꯤꯕ ꯐꯥꯎꯔ ꯃꯥꯜꯂꯦ꯫ ꯃꯥꯂꯦꯝꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯑꯃ ꯁꯝꯅꯔꯝꯒꯗꯕ ꯃꯤ ꯃꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ, ꯏꯌꯥꯝꯕ, ꯑꯗꯨꯗꯩ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏꯒꯦ, ꯐꯣꯟ ꯇꯧꯕꯤꯒꯅꯨ ꯏꯌꯥꯝꯕ꯫ ꯅꯨꯄꯥ ꯃꯔꯤꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯂꯦꯝꯗ ꯇꯧꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯗꯨꯗꯗꯤ ꯃꯥꯂꯦꯝꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯪꯂꯛꯏ꯫ ꯅꯈꯣꯏ ꯃꯔꯤꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ? ꯏꯌꯥꯝꯕ, ꯑꯩꯈꯣই ꯃꯔꯤꯃꯛ 12 ꯊꯥꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯕ ꯅꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯣꯏꯕꯣ? ꯊꯧꯒꯗꯕꯅꯤ, ꯒꯥꯔꯤꯁꯨ ꯊꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯅꯈꯣꯏ ꯌꯦꯡꯕ ꯐꯩ꯫ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯦ ꯍꯥꯏꯗꯅ ꯅꯣꯏꯅꯁꯨ ꯑꯃꯨꯛꯏꯗꯨꯕꯨ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫
ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯇꯧꯏꯅꯦ ꯁꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯑꯩꯈꯣꯏ ꯃꯔꯤꯗꯣ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯔ ꯉꯥꯡ ꯆꯩ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯗꯣ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯆꯩꯗꯕꯤ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕꯅꯤ ꯑꯗ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯇꯟꯖꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯈꯔ ꯈꯪꯍꯟꯒꯦꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯈꯩꯁꯦ ꯑꯌꯥꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯝꯇ ꯀꯤꯗ꯭ꯔꯕꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ICU ꯔꯨꯝꯗꯒꯤ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯏ ꯍꯤꯌꯔꯦꯜꯒꯤ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯃꯥ ꯎꯅꯕ ꯆꯪꯕ ꯌꯥꯔꯅꯤ ꯑꯗꯣ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯪꯕꯤꯔꯛꯀꯅꯨꯀꯣ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯏꯔꯩꯅꯨ ꯃꯥ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤ ꯃꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤ ꯏꯔꯩꯅꯨ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ICUꯗ ꯆꯪꯕꯒꯤ ꯗ꯭ꯔꯦꯁ ꯇꯣꯉꯥꯟꯅ ꯄꯤꯕꯗꯨ ꯁꯦꯠꯆꯤꯜꯂꯤ ꯃꯥꯛꯁ ꯑꯃꯁꯨ ꯎꯞꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯏ ꯆꯪꯕ ꯍꯧꯔꯛꯄꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯦꯁꯦꯟ ꯃꯁꯥꯁꯦ ꯒ꯭ꯌꯥꯟꯕꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯅꯤꯡꯂꯒꯗꯤ ꯍꯥꯏꯗꯅ ꯀꯧꯁꯤꯟꯕꯅꯤ ꯄꯦꯁꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯥ ꯍꯦꯟꯅ ꯃꯁꯥꯗ ꯁꯣꯛꯄ ꯅꯥꯟꯕ ꯇꯧꯕꯤꯒꯅꯨ ꯀꯞꯁꯤꯟꯕꯁꯨ ꯇꯧꯕꯤꯒꯅꯨ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯃꯤꯅꯤꯠ 5ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯣꯏ ꯁꯤꯁꯇꯔ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯤꯌꯔꯦꯜꯒꯤ ꯂꯩꯐꯝꯗꯨ ꯇꯥꯛꯄꯤꯔꯝꯃꯤ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯆꯨꯡꯈꯤ ꯀꯞꯀꯅꯨ ꯍꯥꯏꯔꯛꯂꯕꯁꯨ ꯄꯤꯗꯤ ꯇꯥꯔꯛꯇꯕ ꯉꯝꯗꯦ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯁꯛꯇꯝ ꯐꯤꯕꯝ ꯃꯗꯨ ꯈꯛ ꯎꯕꯗ ꯃꯥ ꯃꯄꯤ ꯑꯗꯨꯃꯛ ꯁꯤꯟꯊꯔꯛꯂꯦ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯆꯦꯖꯦꯠ ꯇꯥꯁꯤꯟꯖꯩ ꯍꯤꯌꯔꯦꯜꯗꯣ ꯑꯣꯛꯁꯤꯖꯟ ꯃꯥꯛꯁꯇꯨꯃ ꯎꯞꯂꯒ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟꯅꯗꯨꯅ ꯕꯦꯠ ꯃꯊꯛꯇꯨꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯀꯞꯆꯩ ꯊꯃꯣꯏꯗꯨꯁꯨ ꯇꯨꯃꯤꯟ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯌꯥꯝꯕꯣ ꯃꯤꯀꯞ ꯊꯣꯛꯂꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯂꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯁꯤꯕꯒꯨꯝ ꯂꯩꯕꯁꯦ ꯃꯁꯤ ꯎꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯀꯔꯝꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪꯗꯤ ꯅꯈꯣꯏꯅ ꯁꯝꯖꯤꯟꯕꯤꯌꯨꯕ ꯌꯥꯝꯕꯨꯡꯕꯨ ꯑꯩ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯌꯥꯝꯕꯨꯡꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯖꯩ ꯑꯗꯨꯒ ꯀꯞꯂꯤꯕ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯈꯥꯡꯖꯤꯜꯂꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯑꯃꯨꯛ ꯅꯝꯗꯨꯅ ꯇꯩꯊꯣꯛꯆꯩ ꯈꯣꯟꯖꯦꯜ ꯏꯊꯣꯛꯇ ꯄꯦꯟꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯖꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯆꯦꯠ ꯎꯏꯁꯤꯟꯅꯔꯒ ꯇꯞꯅ ꯍꯤꯌꯔꯦꯜꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯃꯃꯥꯏꯗꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯩꯅ ꯊꯥꯖꯩ ꯁꯣꯏꯗꯅ ꯊꯥꯔꯛꯎꯀꯣ ꯉꯥꯏꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯄꯦꯁꯦꯟ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯏꯔꯩꯅꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ ꯏꯔꯩꯅꯨ ꯊꯣꯛꯂꯛꯄꯒ ꯁꯤꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯃꯥ ꯅꯪ ꯌꯥꯝꯕꯨꯡꯗꯨꯕꯨ ꯀꯃꯥꯏ ꯇꯧꯍꯧꯒꯦ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯗꯤꯌꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯄꯨꯛꯅꯤꯡ ꯈꯔꯒ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯒ ꯃꯅꯦꯝꯅ ꯑꯗꯨꯝ ꯅꯛꯀ ꯑꯃꯨꯛ ꯈꯪꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯏꯔꯩꯅꯨꯗꯣ ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯦ ꯁꯤꯖ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯁꯨ ꯋꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯄꯀꯥ ꯁꯅꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩ ꯅꯈꯣꯏꯅ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣꯅꯦ ꯁꯣꯛꯑꯦ ꯅꯥꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯅ ꯁꯨꯝ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ ꯊꯃꯣꯏꯗꯨ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯀꯣ ꯏꯆꯥ ꯀꯩꯝꯇ ꯇꯧꯔꯣꯏ ꯅꯈꯣꯏꯅ ꯍꯦꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨꯅꯦ ꯅꯣꯏꯕꯣ ꯂꯩꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯅꯝꯁꯦ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯦ ꯀꯩꯝꯇ ꯇꯧꯔꯣꯏ ꯀꯞꯀꯅꯨ ꯀꯞꯄꯒ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ
ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯇꯧꯁꯤ꯫ ꯃꯥꯂꯦꯝꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯣꯏ ꯃꯥ, ꯑꯗꯨꯅ ꯐꯅꯤ꯫ ꯑꯩ ꯗꯣꯛꯇꯔꯒ ꯑꯝꯇ ꯎꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯍꯤꯌꯔꯦꯜꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯀꯦꯕꯤꯟꯗ ꯆꯪꯂꯛꯂꯒ ꯗꯣꯛꯇꯔ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯁꯤꯗ ꯐꯝꯁꯤ꯫ ꯃꯥꯂꯦꯝ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯐꯝꯊꯩ꯫ ꯀꯩ ꯇꯥꯟꯅꯁꯦꯕ? ꯗꯣꯛꯇꯔ, ꯑꯩ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯄꯦꯁꯦꯟ ꯍꯤꯌꯔꯦꯜꯗꯨꯒꯤ ꯐꯦꯃꯤꯂꯤꯅꯤ꯫ ꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯂꯥꯛꯄ ꯌꯥꯏ? ꯑꯣ, ꯃꯥꯒꯤ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯄꯥꯟꯕꯗꯣ ꯂꯪꯁꯇ ꯈꯔ ꯁꯣꯛꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯗꯨ ꯉꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯂꯦ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯁꯔꯖꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯇꯧꯏ ꯈꯪꯒꯗꯕ ꯑꯗꯨꯅꯤ꯫ ꯂꯪꯁꯇ ꯑꯣꯏꯕꯅꯤꯅ ꯈꯖꯤꯛ ꯐꯤꯕꯝꯗꯤ ꯂꯨꯔꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯌꯦꯡꯉꯁꯤ꯫ ꯁꯝꯂꯞꯅ ꯍꯥꯏꯕꯗ ꯃꯥꯂꯦꯝ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯊꯗ ꯃꯥꯂꯦꯝ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯐꯔꯦ ꯗꯣꯛꯇꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯊꯣꯛꯈꯤꯔꯝꯃꯤ꯫